ꯈꯨꯗꯣꯡꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯦ꯫ ꯁꯣꯔꯥꯒ ꯏꯁꯂꯣ ꯄꯥꯂꯦꯟ ꯁ꯭ꯀꯨꯜꯒ ꯇꯥꯏꯅꯕ ꯃꯐꯝꯗꯅꯤ ꯍꯥꯏꯔꯤ꯫ ꯇꯝꯄꯥꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯒꯨꯝꯅ ꯆꯤꯡꯗꯁꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯅꯣꯡꯃꯩ 2,300 ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯀꯪꯂꯥꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯆꯤꯡꯈꯩ ꯄꯨꯈ꯭ꯔꯤ ꯅꯥꯛꯇ ꯂꯩꯕ ꯁꯉꯥꯏꯌꯨꯝꯐꯝꯒꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯆꯐꯨ ꯑꯃꯗꯤ ꯁꯦꯟꯌꯦꯛ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯤꯟꯆꯔ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯤꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯗꯥꯛꯇꯔꯅ ꯂꯧꯊꯣꯛꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯐꯥꯎꯒꯗꯕ ꯇ꯭ꯔꯦꯟ ꯑꯦꯁꯤꯌꯥꯟ ꯍꯥꯏꯋꯦ ꯃꯤꯖꯣꯔꯥꯝꯗ ꯍꯣꯡꯈꯤꯕ ꯌꯥꯅ ꯂꯩꯔꯦ꯫ ꯀꯣꯅꯨꯡ ꯀꯥꯡ ꯆꯤꯡꯕꯒꯤ ꯊꯧꯔꯝꯗ ꯌꯦꯜꯍꯧꯉꯩꯗꯒꯤ ꯁꯤꯀꯨꯂꯔꯤꯖꯝꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯛꯄ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯊꯥꯖꯗꯅ ꯆꯤꯡꯅꯕ ꯐꯥꯎꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯗꯧꯅ ꯇꯧꯔꯤ꯫ MMTU ꯃꯥꯛꯂꯪꯗ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯊꯣꯡ ꯃꯈꯥꯗ ꯇꯧꯕꯗ ꯔꯤꯅꯥꯎꯠ ꯀ꯭ꯂꯥꯏꯝꯕꯔ ꯊꯧꯗꯨꯅ ꯂꯥꯛꯄ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯦ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯣꯛꯄ 2 ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭रे ꯍꯥꯏꯔꯤ꯫ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄꯁꯤꯡ ꯊꯦꯡꯅꯅꯕ ꯁꯔꯚꯦ ꯑꯣꯐ ꯏꯟꯗꯤꯌꯥ ꯁꯣꯏ ꯇꯤꯝ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯍꯧꯈ꯭रे ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤ ꯂꯥꯛꯄꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯐꯣꯡꯗꯣꯛꯈ꯭रे꯫